ꯑꯊꯤꯡꯕꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯊꯣꯛꯍꯟꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕ ꯂꯩꯉꯥꯛꯅ ꯊꯝꯈꯤꯕ ꯑꯊꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯖꯦ ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯉꯁꯤ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯅ ꯑꯊꯤꯡꯕ ꯊꯨꯒꯥꯏꯔꯕꯗꯤ IPCꯒꯤ ꯁꯦꯛꯁꯟ 188ꯀꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯄꯕ꯭ꯂꯤꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯒꯥꯔꯤ ꯑꯃꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯑꯊꯤꯡꯕ ꯑꯁꯤꯅ ꯑꯣꯏꯜ ꯇꯦꯡꯀꯔ LPG, ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ꯫ ꯏꯟꯇꯔꯁ꯭ꯇꯦꯠ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯊꯤꯡꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯒꯥꯔꯤ ꯆꯦꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯒ꯭ꯔꯣꯁꯔꯤ, ꯚꯦꯖꯤꯇꯦꯕꯜ, ꯃꯦꯗꯤꯁꯤꯟ, ꯃꯤꯜꯛ, LPG, ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯅꯠꯇꯅ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯗꯨꯀꯥꯟꯁꯤꯡ, ꯁꯣꯄꯤꯡ ꯃꯣꯜꯁꯤꯡ, ꯀꯩꯊꯦꯜ ꯑꯃꯗꯤ ꯀꯃꯔꯁꯤꯌꯦꯜ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯏꯄꯤꯗꯦꯃꯤꯛ ꯗꯤꯖꯤꯖ ꯀꯣꯚꯤꯗ-19 ꯔꯤꯒꯨꯂꯦꯁꯟ 2020ꯒꯤ ꯁꯦꯛꯁꯟ 9 ꯑꯃꯁꯨꯡ 8ꯒꯤ ꯃꯈꯥꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕ ꯑꯗꯨꯒ ꯃꯥꯔꯆ 1ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯀꯟꯇꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯍꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯅ ꯃꯥꯔꯆ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 87876083, 9856174524, 8256921124, 7085455675ꯗ ꯀꯟꯇꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯤꯡ, ꯂꯩꯐꯝ, ꯆꯍꯤ, ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ, ꯆꯠꯂꯨꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ, ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯜꯂꯛꯄ ꯃꯐꯝ, ꯏꯝꯐꯥꯜ, ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯍꯜꯂꯛꯄ ꯑꯃꯗꯤ ꯍꯦꯜꯊ ꯀꯃꯤꯁꯟꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ @homemanipur@gmail.com ꯗ ꯏꯃꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ꯫ ꯍꯦꯜꯊ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕ ꯈꯪꯍꯜꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯐꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ DC ꯑꯃꯗꯤ SP ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯤꯑꯣꯏ 4ꯗꯒꯤ ꯍꯦꯟꯅ ꯃꯤ ꯄꯨꯟꯕ ꯌꯥꯔꯣꯏ꯫ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, GAD, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯍꯦꯜꯊ, ꯐꯥꯌꯔ ꯁꯥꯔꯚꯤꯁ, ꯄ꯭ꯔꯤꯖꯟ, ꯄꯥꯋꯔ, PHED, ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯇ꯭ꯔꯦꯖꯔꯤ, ꯁꯕ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁ, ꯚꯦꯇꯔꯅꯔꯤ ꯑꯦꯟড ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯇꯦꯂꯤꯀꯣꯝ ꯁꯥꯔꯚꯤꯁ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ, CANPD, NIC, ꯕꯦꯡꯛ, ꯄ꯭ꯔꯤꯟꯠ ꯑꯦꯟড ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ, ꯄꯣꯁꯇꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯌꯥꯎꯅ ITꯁꯤꯡ, ꯍꯣꯁꯄꯤꯇꯥꯜ, ꯑꯣꯞꯇꯤꯀꯦꯜ ꯁ꯭ꯇꯣꯔ, ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ, ꯐꯥꯔꯃꯥꯁꯤ, ꯇꯦꯛ ꯑꯋꯦ ꯑꯃꯁꯨꯡ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯐꯤꯁ ꯈꯨꯗꯤꯡꯃꯛ ꯃꯈꯥ ꯇꯥꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫